宁信，不是宁信姐，宁信，我一块不呢？大多是不？能来些个年的看嘅？能买多不的呢？哎，你没得哩？hꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯀꯩꯁꯨ ꯍꯩꯅꯔꯝꯃꯔꯣꯏ ꯈꯪꯉꯦ ꯅꯪꯒꯤ ꯀꯣꯆꯤ ꯀꯨꯕ ꯋꯥꯉꯥꯡꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯣꯕ ꯀꯅꯥꯅ ꯇꯧꯍꯟꯒꯦ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯪ ꯀꯩꯗꯧꯔ ꯂꯩꯒꯦꯕ ꯍꯥ ꯑꯩꯒꯤ ꯃꯦꯁꯦꯖꯁꯨ ꯍꯟꯗꯦ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯁꯤꯗ ꯁꯥꯎꯔꯣꯏꯗꯣꯏꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯂꯣꯏ ꯎꯏ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯂꯥꯏꯛ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯪ ꯇꯧꯖꯔꯁꯅꯣꯅ ꯑꯩꯅ ꯌꯦꯠꯇꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯕꯗ ꯅꯪ ꯋꯦꯇꯤꯡ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤ ꯑꯩꯒꯤ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒ ꯅꯪ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ ꯅꯪ ꯀꯩꯗꯧꯔ ꯂꯩꯒꯦꯕ ꯑꯩꯁꯨ ꯉꯔꯥꯡ ꯃꯃꯟꯗꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯊꯦꯡꯉꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅ ꯀꯅꯥꯅꯣꯕ ꯗꯣꯂꯤꯅꯦ ꯅꯤꯡꯁꯤꯟ ꯉꯥꯏꯈꯣ ꯑꯩꯒ ꯅꯤꯡꯁꯤꯟ 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 ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯔꯦꯃꯤ ꯁꯣꯛꯄ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ ꯏꯆꯟ ꯅꯥꯕ꯭ꯔꯣ ꯌꯥꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯦ ꯑꯗꯨꯒ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯗꯥꯏ ꯀꯞꯄꯒꯦ ꯀꯩꯅꯣ ꯃꯥꯅ ꯁꯦ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯏꯆꯜꯒꯤ ꯃꯤꯡ ꯑꯝꯇ ꯃꯤꯡ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯤꯡꯗꯣ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯒꯦ ꯇꯧꯕ ꯆꯥꯛꯀ ꯌꯥꯝ ꯆꯪꯗꯧ ꯃꯥꯜꯂꯦꯕ ꯈꯥꯏꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨꯁꯨ ꯂꯝꯕꯤꯁꯤꯗ ꯈꯥꯏꯕ ꯅꯠꯇꯦ ꯂꯥꯟꯅ ꯈꯟꯒꯅꯨ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯝꯃꯣꯕ ꯅꯪꯒꯤ ꯃꯤꯡꯗꯣ ꯃꯤꯡ ꯍꯥꯏꯕꯗ ꯅꯁꯛ ꯀꯩꯁꯨ ꯊꯤꯖꯤꯜꯂꯣꯏꯗ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯀꯧꯋꯦ ꯑꯣ ꯌꯥꯝ ꯐꯖꯩ ꯃꯤꯡꯗꯣ ꯁꯛꯁꯨ ꯐꯖꯩ ꯑꯩꯒꯤꯅ ꯈꯥꯒꯦꯝꯕ ꯂꯨꯋꯥꯡ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯣ ꯑꯇꯣꯞꯄ ꯃꯤꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯨꯔꯅꯨꯀꯣ ꯍꯣꯏ ꯀꯩ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯒꯗꯕꯤꯗꯣ ꯉꯁꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒꯤ ꯌꯦꯡꯉꯝꯃꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥ ꯀꯗꯥꯏꯅꯣ ꯑꯣ ꯑꯗꯒꯤ ꯐꯅꯦꯛ ꯇꯥꯈꯠꯂꯒ ꯁꯦꯠꯄꯤ ꯃꯆꯥ ꯑꯅꯤ ꯁꯦꯒꯥꯗꯒ ꯆꯠꯄ ꯄꯨꯏꯁꯤꯔꯥ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯌꯥꯏꯍꯦ ꯅꯥꯕ ꯕꯤꯠꯀ ꯂꯣꯏ ꯍꯥꯠꯂꯦ ꯂꯥꯛꯑꯣ ꯆꯠꯂꯣ ꯑꯁꯤꯗꯤ ꯅꯪ ꯌꯥꯝ ꯆꯥꯅꯅꯤꯍꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯊꯈꯤꯗꯣꯏꯕ ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯩꯊꯈꯤꯕ ꯇꯥꯔꯤꯌꯦ ꯑꯗꯣ ꯁꯤꯗ ꯀꯅꯥ ꯂꯩꯒꯦꯕ ꯄꯨꯟꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯔꯣꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯀꯨꯏꯔꯣꯏꯗ ꯑꯉꯥꯡ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ ꯎꯅꯒꯗꯕ ꯅꯠꯇꯦ ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ ꯅꯤꯡꯊꯧ ꯅꯪꯒꯤ ꯊꯕꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯔꯤꯗ ꯏꯃꯥ ꯂꯩꯁꯅꯥꯏ ꯃꯇꯨꯡ ꯏꯜꯂꯒ ꯑꯣ ꯑꯗꯣ ꯋꯥꯡꯊꯣꯏ ꯅꯪꯒꯤꯅ ꯀꯝꯗꯧꯕ ꯑꯩꯗꯤ ꯃꯥꯗꯤꯅꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤꯅꯦ ꯁꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯝ ꯁꯦꯂꯔꯤꯒ ꯌꯥꯝ ꯆꯥꯎꯅ ꯆꯥꯈ꯭ꯔꯖꯥꯠ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯃꯤꯀꯣꯛ ꯊꯤꯕ ꯑꯣꯏꯅ ꯆꯠꯂꯕꯣ ꯅꯪꯕꯣ ꯑꯗꯨꯅ ꯆꯥꯎꯒꯦꯅ ꯆꯥꯎꯔꯕꯗ ꯇꯣꯂꯣꯞꯄꯨ ꯀꯌꯥꯝ ꯆꯥꯎꯒꯦꯕ ꯑꯁꯤ ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯕ ꯋꯥꯕꯣ ꯅꯪ ꯇꯥꯅꯦꯅ ꯇꯥꯏꯗꯨꯕꯣ ꯅꯪ ꯅꯅꯥꯗꯣ ꯃꯊꯧꯒ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯣ ꯑꯩꯕꯨ ꯑꯉꯥꯎꯕ ꯀꯥꯏ ꯅꯠꯇꯦ ꯊꯤꯗꯦ ꯍꯥꯏꯒꯦꯔꯕꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯀꯌꯥꯅꯣ ꯅꯪꯅ ꯀꯣꯏꯔꯤꯁꯦ ꯍꯥ ꯀꯣꯏꯕꯗꯣ ꯀꯣꯏꯅ ꯆꯨꯝꯅ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ ꯍꯥ ꯀꯗꯥꯏꯗ ꯃꯤꯀꯣꯛ ꯊꯤꯈ꯭ꯔꯒꯦꯕ ꯀꯥꯏ ꯊꯤꯈ꯭ꯔꯒꯦꯕ ꯑꯩꯕꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯦ ꯅꯪ ꯀꯣꯏꯔꯤꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯕꯗꯒꯤ ꯅꯪ ꯀꯣꯏꯈꯠꯂꯛꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯌꯥꯅꯣ ꯍꯥ ꯑꯣꯏꯕ꯭ꯔꯗꯤ ꯌꯥꯝ ꯑꯣꯏꯗꯦ ꯉꯁꯤ ꯑꯌꯨꯛ ꯀꯣꯏꯅꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯀꯥꯏꯅꯅꯤ ꯁꯥꯡꯉꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯆꯒꯦꯕ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯌꯥꯝ ꯀꯨꯏ ꯆꯠꯀꯦꯕ ꯍꯦ 24 hour ꯒꯥꯏꯁꯦ
ꯁꯥꯡꯒ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ ꯈꯨꯠꯁꯥꯡꯗꯤ ꯁꯥꯡꯒ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯂꯦꯝꯅ ꯃꯥꯡꯗꯦꯕ ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯦꯕ ꯑꯃ ꯂꯣꯏꯕꯒ ꯑꯃꯗ ꯑꯃꯨꯛ ꯐꯠ ꯍꯥ ꯀꯩ ꯍꯥꯏꯒꯦ ꯋꯥꯡꯊꯣꯏ ꯇꯁꯦꯡꯅ ꯅꯨꯄꯤ ꯕꯤꯖꯤꯅꯦꯁꯀ ꯇꯧꯕ ꯑꯣꯏꯔꯗꯤꯅꯦ ꯁꯦꯜ ꯊꯤ ꯄꯥꯏꯅꯤꯍꯦ ꯏꯕꯣꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤꯅꯦ ꯅꯪꯉꯣꯏꯗꯣ ꯈꯪꯉꯕ ꯅꯪꯉꯣꯏꯗꯣ ꯑꯁ ꯌꯥꯔꯦꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯌꯥꯅꯣꯕ ꯅꯪꯅ ꯀꯣꯏꯔꯤꯁꯦ ꯅꯨꯄꯤꯁꯦ ꯍꯣꯏ ꯌꯦꯡꯉꯨ ꯈꯪꯗꯦꯗ ꯊꯦꯡꯅꯒꯤꯒꯨꯝ ꯀꯣꯏꯒꯤꯒꯨꯝ ꯇꯧꯕꯅꯤ ꯑꯗ ꯃꯃꯤꯡꯗꯨꯁꯨ ꯀꯥꯎꯕ ꯌꯥꯎꯋꯤꯗ ꯑꯁ ꯁꯛ ꯐꯖꯔꯨꯕꯁꯦ ꯋꯥꯏꯗ ꯏꯇꯥꯎ ꯇꯨꯝꯐꯝ ꯆꯥꯐꯝ ꯐꯝꯐꯝ ꯆꯥꯐꯝꯒ ꯀꯔꯤꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯁꯛ ꯐꯖꯔꯨꯅꯨꯀꯣ ꯅꯪ ꯆꯠꯁꯦ ꯑꯁ ꯌꯥꯔꯦꯁꯦ ꯆꯠꯁꯤꯔꯣ ꯑꯩ ꯇꯧꯒꯦ ꯏ ꯁꯤ ꯑꯩ ꯃꯤ ꯐꯨꯅꯗꯧꯒ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯜꯂꯣ ꯅꯤꯡꯁꯤꯡ ꯇꯥꯏꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯔꯦ ꯀꯞꯄꯨꯕ꯭ꯔꯣ ꯅꯪꯕꯣ ꯀꯞꯇꯦ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯥꯟ ꯂꯧꯔꯝꯃꯅꯤ ꯍꯣꯏ ꯃꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩ ꯑꯔꯥꯟꯕꯗꯤ ꯑꯝꯇ ꯇꯧꯈꯤꯗꯦ ꯅꯤꯡꯁꯤꯡ ꯇꯁꯦꯡꯅ ꯅꯪꯕꯨ ꯁꯥꯎꯍꯜꯂꯒꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯇꯧꯈꯤꯕ ꯑꯝꯇ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯗꯕꯒꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯑꯇꯣꯞꯄ ꯀꯅꯥꯝꯕꯨ ꯈꯟꯕ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯩꯇꯦ ꯅꯤꯡꯁꯤꯡ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟ ꯂꯧꯒꯅꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪ ꯑꯩꯒꯤ ꯀꯣꯜ ꯄꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯔꯤꯄ꯭ꯂꯥꯏ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯨꯝꯃꯦꯅ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯄ ꯑꯩꯅꯗꯤ ꯁꯣꯝꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯀꯌꯥꯝ ꯋꯥꯅ ꯏꯂꯦꯜꯂꯤ ꯈꯪꯕ꯭ꯔꯥ ꯍꯣꯏꯕ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯗꯣꯂꯤꯗ ꯂꯥꯟꯅ ꯂꯧꯕꯗꯣ ꯑꯗꯨꯗꯤ ꯂꯧꯒꯅꯨ ꯌꯥꯔꯦ ꯄꯜꯂꯛꯀꯅꯣ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕꯗꯣ ꯇꯧꯒꯅꯣꯕ ꯀꯩꯅꯣ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕꯕꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯛꯀꯅꯤ ꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯩꯅꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕ꯭ꯔꯕ ꯑꯩ ꯅꯨꯄꯥ ꯀꯅꯥꯒ ꯀꯣꯏꯅꯒꯦ ꯍꯥ ꯀꯅꯥꯒ ꯀꯧꯅꯒꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯀꯣꯂꯦꯖꯇꯒ ꯆꯠꯃꯤꯟꯅꯗꯅꯒ ꯇꯧꯔꯗꯤ ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯛꯀꯅꯤꯅꯦ ꯏꯁ ꯄꯤꯛꯁꯟꯕꯤꯔꯣꯏꯅ ꯑꯗꯨꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤꯗꯅ ꯏꯁ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯗꯨꯕꯨ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯝꯃꯣꯏ ꯈꯟꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯈꯝꯕꯟꯕꯗꯣ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯅꯤ ꯈꯝꯕꯟꯕ ꯀꯥꯏꯅ ꯅꯨꯡꯒꯤ ꯊꯃꯣꯏꯗꯨꯗꯁꯨ ꯈꯝꯕꯟꯕ ꯃꯁꯛ ꯈꯪꯕꯣꯏꯔꯦ ꯏꯁ ꯅꯨꯡꯒꯤ ꯊꯃꯣꯏꯁꯤꯅꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯍꯌꯦꯡ ꯀꯣꯂꯦꯖ ꯉꯟꯅ ꯂꯥꯛꯎꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯨꯏꯔꯤꯗꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯑꯁ ꯀꯩꯝ ꯍꯥꯏꯍꯟꯗꯦꯕ ꯀꯩꯁꯨ ꯍꯥꯏꯅꯗꯕ ꯌꯥꯔꯣꯏ ꯁꯠ ꯍꯥꯏꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯅꯈꯩ ꯑꯃ ꯁꯤꯡꯅꯁꯦ ꯀꯣꯂꯦꯖꯇꯅ ꯃꯥꯒꯁꯨ ꯄꯥꯔ ꯂꯩꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤꯁꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯩꯔꯣ ꯅꯕꯥꯏꯅꯤꯗꯤ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯍꯌꯦꯡ ꯆꯤꯛꯇ ꯆꯦꯛꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯅꯪ ꯑꯩ ꯍꯨꯟꯇꯣꯛꯄꯤꯔꯝꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯍꯨꯟꯇꯣꯛꯑꯣꯏꯕ ꯑꯩꯕꯨ ꯌꯥꯝ ꯋꯥꯈꯜ ꯂꯦꯞꯇꯕ ꯃꯤꯗꯧꯅ ꯋꯥꯈꯜ ꯂꯦꯞꯇꯕ ꯃꯤꯗꯧꯅ ꯀꯥꯏꯅ ꯅꯤꯡꯁꯤꯡ ꯀꯣꯏꯅ ꯑꯩ ꯀꯣꯏꯔꯤꯁꯤꯕꯨ ꯋꯥꯈꯜ ꯂꯦꯞꯄ ꯀꯧꯕ꯭ꯔꯣ ꯁꯤꯗꯤ ꯃꯤꯗꯥꯅ ꯄꯨꯔꯤꯗꯨꯅꯤ ꯀꯥꯏꯗꯩ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯏꯒ ꯄꯩꯗꯣꯏꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯒ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯂꯣꯏꯅꯕ ꯀꯨꯏꯁꯤꯜꯂꯛꯄꯒ ꯊꯋꯥꯏꯒ ꯑꯝꯇ ꯌꯥꯎꯗ꯭ర ꯄꯣꯠꯅꯤꯗ ꯑꯗꯣ ꯅꯪꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ ꯑꯗꯨꯝ ꯀꯦꯊꯔꯒ ꯃꯃꯣꯟꯇ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯪꯒ ꯑꯣꯏꯅ ꯂꯣꯏꯅꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯅꯕꯥꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯅ ꯌꯦꯠꯄ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯁ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦꯕ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯝꯇꯗꯤ ꯍꯪꯍꯧꯒꯦ ꯍꯪꯉꯨ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯅꯤꯡꯁꯤꯡꯒ ꯑꯩꯒ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯍꯦꯟꯒꯦ ꯃꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤꯕ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯃꯗ꯭ꯔꯣ ꯁꯦ ꯈꯨꯝꯃꯣꯕꯁꯦ ꯍꯣꯏꯕ ꯅꯪꯅ ꯍꯦꯜꯂꯦꯕ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯃꯥ ꯂꯩ ꯂꯩꯅ
ꯅꯪ ꯀꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯐꯔꯦꯁꯦ ꯊꯦꯡꯉꯤ ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯃꯪ ꯐꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯕꯨꯗꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤꯗ ꯍꯜꯂꯣ ꯗꯥꯆꯣ ꯑꯩ ꯍꯌꯦꯡ ꯆꯪꯒꯅꯤ ꯑꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯑꯥꯗ ꯂꯩꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯈꯔꯗꯤ ꯀꯨꯏꯔꯛꯑꯅꯤ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ ꯗꯥꯆꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯑꯝꯇ ꯏꯕꯥꯅꯤ ꯎꯅꯁꯤꯗꯅ ꯅꯪ ꯊꯣꯛꯂꯛꯀꯦꯔꯣ ꯗꯥꯆꯣ ꯑꯩ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯌꯦ SOD ꯎꯅꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯑꯩ ꯉꯥꯏꯔꯤꯌꯦ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯣꯏꯅ ꯐꯖꯅ ꯎꯅꯔꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯗꯥꯆꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯁꯥꯎꯍꯟꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯜꯂꯗꯤ ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯁꯥꯎꯍꯟꯕꯅꯤ ꯅꯪꯅ ꯁꯥꯎꯍꯟꯕꯅꯤ ꯉꯥꯏꯌꯨ ꯃꯇꯝ ꯍꯟꯗꯛꯀꯤꯗꯤ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯊꯥ ꯈꯔꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏꯖꯍꯧ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯤꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯪꯒꯤꯁꯨ ꯊꯨꯒꯥꯏꯒꯅꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯐꯩ ꯉꯥꯏꯁꯤ ꯃꯇꯝ ꯏꯀꯥꯏꯕꯗꯤ ꯏꯅꯪꯗ ꯅꯪꯒꯅꯤ ꯅꯪꯁꯨ ꯑꯩꯁꯨ 이제 유니버시티 ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯊꯦꯡꯅ ꯆꯠꯇꯣꯏꯔꯕ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯗꯥꯃꯨꯍꯦꯟꯕ ꯎꯅꯗꯣꯏꯔꯣ ꯍꯥꯏꯁꯦ ꯎꯅꯔꯣꯏꯗ ꯑꯇꯣꯞꯄ ꯊꯕꯛꯅꯦ ꯅꯍꯥꯟꯃꯨꯛꯀꯤ ꯕꯦꯠ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯎꯅꯗꯣꯏ ꯃꯥꯜꯂꯤꯗ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯄ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯨꯀꯣ ꯃꯤꯍꯨꯟꯒꯁꯦ ꯆꯤꯡꯒꯥ ꯆꯤꯡꯒꯨꯝꯅꯦ ꯄꯨꯔꯥ ꯍꯩꯅꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯒ ꯗꯥꯃꯍꯦꯟꯕꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯉꯗꯤ ꯇꯨꯃꯤꯟꯅꯒ ꯂꯩꯈꯤꯗꯧ ꯃꯤ ꯅꯠꯇꯦ ꯌꯥꯝ ꯌꯦꯠꯂꯛꯈꯤꯗꯧꯔꯤꯖꯥꯠꯅꯤ ꯄꯥꯛꯅ ꯃꯃꯥꯏ ꯂꯩꯈꯤꯗꯧ ꯃꯥꯟꯗꯦ ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯕꯅꯤ ꯅꯍꯥꯟꯁꯨ ꯎꯅꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯈꯤꯗ꯭ꯔꯤꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯎꯅꯗꯣꯏꯔꯕ ꯅꯠꯇꯦꯃꯤ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯃꯥꯗꯤ ꯊꯕꯛꯀꯤ ꯅꯍꯥꯟꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯩꯇꯦꯕ ꯐꯔꯦꯁꯦ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯊꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯊꯣꯛꯑꯝꯃꯣ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯑꯩ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯪꯉꯝꯒꯦ ꯆꯪꯉꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦꯕ 이승 기대떡해. 이승세 히닥세 콜라게. 바보, 카라파라봐. 칼파이, 이밖에 시도들. 아랑도 이밖 굴리샤 호들. 아도 아이라 암드디 그만다 도리게 바시보. 히닥세 짱나이나 짜와봐. 아코이 파카레바. 이밖에 시도라로. 너희 꼴이 셔트로브 네트로. 파레. 이밤만 남비라게. 나우, 낭부 탱드리버. 바봉 그대로게. 제, 바봉세 마사얌 농아이드레. 마톰도 혼도 어마도 농아이르. 제, 낭은 좀 레헤로. 아이 좀 잣라게 이탄다. 레스도 아이 ngasi디 nganna halage. Hoi. Pare. Gari soda table da lehorabani. Gari puraroige. Horena thokai chatningasu chatnaba thanamage. Ayo to da dum chatkrage. 어이, 이밖에 시도루이네 너이보. 샤샤, 너이보 셀로니. 아이, 루싱, 난 아웃시 틸루로네. Yarani babu. Ai seloina pukrage. Line da dum chatkrage ba. Ai nganna halakani. Practical notebook to ngasina last date oibagi submit tawba chatpane ba.
ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦꯕ ꯆꯦ ꯅꯪ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯠꯂꯣꯀꯣ ꯍꯣꯏ ꯍꯣꯏ ꯍꯩ ꯒꯥꯔꯤ ꯂꯥꯟꯊꯣꯛꯄꯒꯗꯣ ꯌꯦꯡꯗꯅ ꯂꯥꯟꯊꯣꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯕꯨꯡ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯇꯧꯗ꯭ꯔꯦ ꯏꯄꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯒꯨꯂꯤ ꯆꯥꯕ ꯍꯦꯛ ꯍꯦꯛ ꯀꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯗꯤ ꯏꯄꯥ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ ꯄꯥꯕꯨꯡ ꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯁꯦ Hello? Ngan, nang college ta leiraba? Leitiye, nga watchini. Nang di college la reba? Leitriye. Aido, akhoi chena thinbado khudong chadraba. Adugi ai line gari de laage tawbane. Ado gari sumta laktreba tawrise. Nang yaradi ai hamta lawba lakpigera haige tawbane. Kamai laktino? Ai sonda gari phakta bagi lakta leiri. Aina kamai lawba laktino? Oh, phare. Adudi ai thenga su thengna gari lakpa dum ngairage. Hoi. Thame. As onthoknei kai khreda. Ngahan ge haiba sunate. Masi ka ikai na haijaba sida. Kaina mangaga gari thawidabo. Fazana thawka gari do. Ai hauji siba gamta ngamkhira. Dadro aina haise. Taiba. Kanana hauji phone tawrkhida. Ningsingni. Kari hairino? Ha. Adugire nangna mungise. Yare ba. Kema hekti. Tumin dum tung. Nangi to mum thokba tumin dum tung. Wakhal yam khanjan halakanu ko. Ai sum saujaraksini. Kanano? Ngawbra nang? Nasakso khangde. Kaigino nang naihon pairai de. Ningsing. Nang ai kaurbo? Aigi mingdi kamai khangiba. Ming na ningsing yan bi kauraga nang di yam thuna kawgalina. Lambi chatpada makhada yenga chatpagi aingonda wasilaga tusinbado nangbu kaurbo? Ningsingo. Kari yengino. Isumga suktoka yengiduba. Haima, khumdene. Ato ngaiko. Kaigino nangna lambi sida natomda kappaga leramisiba. Mina munna yenga machakrido nangbu ikaidro. Hai, kaigi daitoino. Ainadi phajena khalaga yengi. Lauriba namittuga sanglaba padugi makhongda bigi irik matum targa choli leibdo yengba yamna nungai aduga mana phatka taithokine Ai chatlage. amta ngai ko ba class pung kya dano Ai college sangara. Yum dalani. kaigino laga muhandoidi Ai changningdre. college sangaroi da boergadi minimum nga khakta ngai ba yaroidro nangna kapidugi maram ai hangoi pakhum phangloi da wahangda ai hangning ba pokti
ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯌꯦ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯑꯆꯧꯕ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯕ ꯇꯝꯃꯨ ꯅꯁꯥꯅ ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝꯗꯣ ꯅꯪ ꯅꯁꯥꯅ ꯑꯣꯏꯖꯧ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡꯁꯇꯣ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯑꯃꯠꯇꯗ ꯃꯗꯨꯒꯤ ꯔꯥꯏꯠꯇꯣ ꯅꯪꯅ ꯄꯤꯒꯅꯨ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯕꯨ ꯄꯥꯝꯃꯨꯕ ꯇꯝꯃꯨ ꯋꯥꯔꯕ ꯃꯇꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗꯤ ꯄꯥꯡꯗꯕꯒꯤ ꯁꯥꯖꯠꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯈꯛꯇꯪ ꯁꯤꯟꯊꯅꯕ ꯄꯤꯔꯥꯡ ꯑꯣꯏꯅ ꯈꯥꯛꯎ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯗꯨꯅ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯒꯅꯨꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯤꯠ ꯊꯛꯀꯅꯣ ꯂꯝꯕꯤꯗꯣ ꯃꯨꯟꯅ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯍꯣꯏ ꯗꯗꯥ ꯀꯩꯅꯣ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯅꯞꯁꯟꯗꯅꯒ ꯆꯠꯂꯦ ꯍꯥꯏꯕ 이베마 색비만 미세 또고 우찌가 오만 마시네 아이는 이 하이갈리세 마는 야박이 나죠 색비시나 떠이세 시대네 아이나 누빠 하이바자세 키리시 이베마 마찐다디 마룹니 하리바 허직라이 모옹두부 마룹니 하야가드라바 닝싱나 우라가 까리니 칸키네 하면서 칸다바 막꼭 아제 ꯅꯨꯡꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯍꯦꯛ ꯊꯣꯝꯃ ꯊꯨꯒꯥꯏ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯁꯤ ꯍꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦꯗꯀꯣ ꯑꯩꯗꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯅꯨ ꯇꯤꯅꯥ ꯀꯩꯗꯧꯔꯒꯦ ꯅꯤꯡꯁꯤꯡ ꯂꯥꯛꯈꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡ ꯂꯥꯛꯄ ꯂꯥꯛꯇꯕ ꯅꯪꯉꯣꯟꯗ ꯀꯩ ꯗꯔꯀꯥꯔ ꯇꯥꯒꯦ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯍꯧꯖꯤꯛ ꯎꯠꯈꯤꯕ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯁꯤꯟꯗꯣ ꯃꯉꯣꯟꯗ ꯌꯦꯡꯍꯟꯅꯤꯡꯕꯩꯔꯥꯕ ꯗ꯭ꯔꯃꯥꯒ ꯌꯥꯝ ꯇꯧꯈ꯭ꯔꯕꯣ ꯁꯥꯏꯁꯤꯕꯣ ꯅꯨꯄꯥ ꯐꯪꯗꯕ ꯅꯨꯄꯤ ꯑꯃꯅꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯁꯤꯟꯗꯣ ꯅꯪ ꯎꯍꯧꯗꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯂꯤꯟ ꯑꯃꯣꯝ ꯑꯃꯒꯅꯦ ꯐꯣꯡꯅ ꯍꯦꯛꯇ ꯏꯔꯥꯡ ꯀꯥꯞꯅꯕꯒꯤ ꯁꯤꯟꯗꯣ ꯑꯗꯨꯁꯨ ꯅꯪ ꯎꯍꯧꯗꯦ ꯅꯣꯏꯅ ꯅꯨꯄꯥ ꯐꯪꯗꯕꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯜꯂꯒꯦ ꯍꯥ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯇꯥꯈꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯔꯤ ꯍꯥꯏꯗꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯃꯨꯟꯈꯤꯕ ꯂꯩꯇꯦ 이점 점 나무룹 아무금 안강가 빠우 파우나바니 아두다 안강나 많은 능승부 방루자 하이드나 앵원다 뭔슬럭보니 가이노 시다 아이나 가리다 문바 가오게 나마나비 아마가 강나리 강나 낭나 야로바 나트로 낭기수 나랄 얌나 짜오나 레이 루카학 사카 얌나 콤비 오이네 헥 떠오라드나 나마이도 이까이드로 하 시네수 아춤바 사다나 강아이네 닝싱아 ꯑꯩꯈꯣꯏ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯃꯥꯃꯣ ꯍꯧꯒꯠꯂꯣꯁꯦ ꯍꯧꯒꯠꯂꯣ ꯑꯩꯒ ꯅꯪꯒ ꯂꯝꯕꯤ ꯇꯣꯉꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯜꯂꯛꯀꯅꯨ 아시! 하이, 뭐 통문은 강잡이 까리노 낭 떼샤 낭니 핵다 빵짱대 쌍바 야바 까르샤 와정버이니 낭떡이 낭부 밑망다 락로레 멜라게 타모이기 어항바 낭따나이기디
leirage punsigi ꯅꯪꯁꯨ ꯅꯆꯦꯒꯨꯝꯅ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤꯔ ꯑꯩꯕꯨ ꯁꯥꯟꯅꯒꯦ ꯈꯟꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯑꯆꯧꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯆꯧꯕ ꯇꯧꯔꯤꯗꯨꯅ ꯍꯥ ꯅꯪꯅ ꯆꯥꯔꯝꯕꯒꯤ ꯑꯔꯦꯝꯕꯗꯨꯗ ꯅꯤꯡꯁꯤꯡꯅ ꯑꯃꯨꯛ ꯆꯥꯒꯗꯕꯅꯤꯅꯦ ꯂꯨꯈꯥꯛ ꯌꯥꯝ ꯆꯥꯅꯤꯡꯉꯒꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯁꯤ ꯆꯥꯔꯣꯗꯅ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯇꯨꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯂꯤꯆꯠꯂꯣ ꯅꯈꯣꯏꯒ ꯌꯦꯡꯅꯕ ꯄꯨꯛꯅꯕꯗ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ